ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯄꯥꯈꯪꯕ ꯃꯤꯡꯊꯣꯜ ꯐꯪꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯁꯥ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯅ ꯍꯦꯛ ꯄꯜꯂꯛꯄꯗ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤꯕ ꯂꯥꯏ ꯑꯁꯤꯗꯤ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯈꯪꯕ ꯃꯤꯡꯊꯣꯜ ꯐꯪꯈꯤꯕ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠꯄꯨ ꯁꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯆꯤꯉꯨ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯀꯧꯅꯗꯕꯗꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯈꯣꯌꯨꯝ ꯂꯥꯏ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕꯕꯨ ꯏꯄꯨꯊꯧ ꯍꯥꯏꯅ ꯀꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯀꯣꯛ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯏꯄꯨꯊꯧ ꯄꯥꯈꯪꯕ ꯍꯥꯏꯅ ꯀꯧꯅꯈꯤ꯫ ꯑꯩꯈꯣꯏꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯈꯪꯕ ꯃꯤꯡꯊꯣꯜ ꯐꯪꯈꯤꯕ ꯆꯤꯉꯨ ꯀꯣꯟꯖꯤꯟ ꯇꯨꯛꯊꯕ ꯑꯁꯤ ꯑꯇꯤꯌꯥ ꯌꯥꯏꯕꯔꯦꯜ ꯁꯤꯗꯕ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯒꯤ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠꯅꯤ꯫ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯑꯃꯁꯨꯡ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯒꯤ ꯃꯆꯥꯅꯤ꯫ ꯆꯤꯉꯨ ꯑꯁꯤꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅꯤ꯫ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯑꯁꯤ ꯏꯕꯨꯙꯧꯅ ꯂꯥꯏ ꯅꯨꯔꯥ ꯇꯔꯦꯠ ꯄꯥꯟꯅꯗꯨꯅ ꯁꯟꯗꯣꯛꯄꯤꯔꯝꯂꯤꯕꯅꯤ꯫ ꯌꯦꯛ ꯁꯂꯥꯏ ꯇꯔꯦꯠ ꯁꯟꯗꯣꯛꯄꯤꯔꯝꯂꯤꯕ ꯏꯕꯦꯟꯗꯧ ꯇꯔꯦꯠ ꯑꯗꯨꯗꯤ ꯂꯥꯏꯀꯣꯛ ꯍꯨꯏꯃꯨꯂꯩ ꯄꯨꯛꯁꯤꯈꯣꯝꯕꯤꯅ ꯃꯉꯥꯡ ꯄꯣꯛꯈꯤ, ꯍꯨꯏꯃꯨ ꯂꯩꯃꯅ ꯂꯨꯋꯥꯡ ꯄꯣꯛꯈꯤ, ꯂꯣꯏꯈꯨꯝꯕꯤ ꯃꯋꯥꯏ ꯊꯣꯡꯉꯥꯏꯂꯦꯜꯄꯤꯅ ꯈꯨꯃꯟ ꯄꯣꯛꯈꯤ, ꯂꯥꯏꯌꯦꯛ ꯄꯤꯊꯦꯠ ꯂꯩꯃꯅ ꯑꯉꯣꯝ ꯄꯣꯛꯈꯤ, ꯎꯂꯨꯝ ꯈꯧꯆꯥꯎ ꯇꯣꯟꯄꯤꯅ ꯃꯣꯏꯔꯥꯡ ꯄꯣꯛꯈꯤ, ꯂꯩꯊꯝ ꯇꯥꯂꯤ ꯂꯩꯃꯅ ꯈꯥ ꯉꯥꯟꯕ ꯄꯣꯛꯈꯤ, ꯅꯣꯡꯍꯥꯏꯅꯨ ꯂꯤꯂꯤ ꯂꯩꯃꯅ ꯁꯔꯥꯡ ꯂꯩꯁꯥꯡꯊꯦꯝ ꯄꯣꯛꯈꯤ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯑꯁꯤꯅ ꯆꯞ ꯈꯨꯗꯤꯡꯗ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠ ꯇꯧꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯔꯤꯕ ꯄꯥꯈꯪꯕ ꯑꯁꯤꯁꯨ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯂꯥꯡꯑꯣꯟ ꯁꯥꯏꯑꯣꯟ ꯇꯧꯗꯨꯅ ꯀꯣꯟꯅ ꯂꯥꯡꯕ ꯆꯛꯇ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨꯒꯤꯗ ꯀꯂꯤ ꯖꯨꯒ ꯍꯥꯏꯔꯤꯕ ꯌꯨꯒ ꯑꯁꯤꯗ ꯄꯥꯟꯈꯤꯕ ꯂꯥꯏꯅꯤꯡꯊꯧꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯑꯁꯤ 33 AD ꯄꯥꯟꯈꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯔꯦꯀꯣꯔꯗ ꯇꯧꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯥꯟꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯤ ꯆꯞ ꯆꯥꯕ ꯔꯦꯀꯣꯔꯗ ꯊꯦꯡꯅꯕꯗꯤ ꯂꯩꯇꯦ꯫ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯑꯁꯤ ꯁꯦꯟꯗ꯭ꯔꯦꯡ ꯑꯄꯥꯟꯕ ꯑꯃꯗꯤ ꯂꯩꯅꯨꯡ ꯌꯥꯕꯤꯔꯣꯛ ꯃꯌꯥꯝꯅ ꯁꯅꯥꯔꯦꯝꯕꯤ ꯅꯠꯇ꯭ꯔꯒ ꯁꯟꯗ꯭ꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯃꯦꯡꯆꯤ ꯁꯅꯥ ꯂꯩꯅꯨꯡꯈꯣꯝꯕ ꯍꯥꯏꯅ ꯀꯧꯏ꯫ ꯍꯩꯔꯣꯡ ꯅꯤꯡꯊꯧꯆꯅꯨ ꯂꯥꯏꯁꯅꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯁ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯁꯤꯒ ꯄꯥꯟꯅꯗꯨꯅ ꯀꯪꯂꯩꯃꯦꯟ ꯐꯝꯕꯥꯜ ꯇꯣꯡꯈꯤ꯫ ꯐꯝꯕꯥꯜ ꯃꯤꯡꯍꯨꯜꯗ ꯃꯩꯇꯤꯡꯉꯨ ꯇꯨꯕꯤ ꯌꯣꯏꯅꯣꯡꯇꯥ ꯅꯣꯡꯗꯥ ꯂꯥꯏꯔꯦꯟ ꯄꯥꯈꯪꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯈꯤ꯫